Kispan Imphal, Wahengbam Washington na pau pajari, ahan bada maruay ba pau. Raisa sige tongan pa mapam kaya dagi lakiba nong mayamadi ay na yada ba moong da pai ba kutsukulay sing pagat na ba, security force na tihum bagi tabak lepta na chatari. Arunachal Pradesh, Nagaland, Manipur amasung Assamda delimitation gi tabak chatana ba kendra na tha ahum gi matampi kre. Bharat amasung New Zealand laibak anina terrorist amadi tokai taning ba kambu singi mayokta thabak paikat pada makata na tengbang pinaba yana kre amasung lisingani kunipan gi Los Angeles Olympics ta boxing masana hapsin ba International Olympic Committee ne yare. Raisa sige tongan ba mapam kaya dagi lakiba nong mayamadi ay na yada ba moong da pai ba kutsukulay sing pagat na ba security force na tihum bagi tabak lepta na chatari. Pulis ki pau na hai Imphal ki kasampata ki miyoy ama mangkiba du fang na ba pulis amadi security force na kan na honari. Imphal is zila ki ngarian sing taktagi 12 bore single barrel nong may ama magazine yawba 9mm pistol ani 36 hand grenade mari radio set ama insas ki magazine ani SLR ki magazine ama anti riot shell ahum bulletproof helmet ani bulletproof jacket ani amasung tongan mamakal gi nomay madu sing fagale Bishnupur jila gi ningthaukhong dagi su ngarang security force na KCP PWG gi miyoy ama fare mangonagi 9mm gi pistol lama tongan mamakal gi nomay madu mapal fangle hairi lalhulu basigi atopa miyoy amasu Imphal West ki haurebi mayay lekai dagi ngarang pulis na fare mahak micham sarkari karmachari sing amasung dukandar sing dagi namduna sel khaibeda chenaba miyoy ni hairi Samaruk dagi su Pripak UPPK gi miyoy ama ngarang pulis na fare mahak su miyam dagi namduna sel khaibeda chenaba miyoy ni hairi Imphal West ki Langol Game Village Zone 3 dagi ngarang security force na RPF PLA gi miyoy amasu fare tha sigi tara taruktana Tengnopal jila gi Kuljang Kuldagi security force na miyoy ama brown sugar yawba sapon cap sama kuntra tere ka konana fare ngasi ordinance factory deni laibak asigi ihan hanba ordinance factory Kolkata gi Koshipurda lisingama chanipal supna mapal da lingkhatki ordinance factory na laibak asigi ngaksel gi lamda lauriba thaudang bu singtha duna palan thauramasi sahi kuningi pangthok tuna lakli Arunachal Pradesh, Nagaland, Manipur amasung Assamda delimitation gi thabak chathanaba kendra na tha ahum gi matampi kre kendra gi Solicitor General Tushar Mehta na delimitation tawbagi matam kharaga amuk sangdok pinaba haijarakpa du Chief Justice Sanjeev Khanna na lusingba bench amana taki bench aduna makata na Bishar July kuntrama thoide chathanaba yaithoki amasung tha ahum asigi manungda paikat payaba thabak paikat naba kendra da khanganki Raisa sing asida delimitation gi thabak thinthabagi damak Supreme Court nungnang ba phongdokhrabani Meghalaya Sarkar na Indian Chambers of Commerce ka khusam naduna tariat suba ek its business so tha sigi kunmanga degi kuntariat phaw silong da pangthokani tourism manufacturing lau singu amasung technology gumba maruai belam singdam yang thamduna BBIN amasung ASEAN lebak singi marakta sel thumam sung laloliti ki mari hena phagal hanabagi pandamda flagship thawramachi pangthokpani Thauramachina Meghalaya sel thadabada kanagadaba mafamni haibadu utkani Thauramsida Philippines, Germany, Indonesia, Cambodia, UAE, Japan, Bangladesh, Bhutan, Nepal yauna malem gi lebak kaya dagi lakpalalol itiki mihut sing saruk yagani Delhi Vidhan Sabha na sinduna numitnindi sa tagadaba nauna karakpa MLA singi orientation program ngasidagi hauragani. Tauramasi MLA singbu sangsat ki chat na kanglo namadi apaba lengak sasan ki thawong sing ningthi na khangan nabagi pandam da pangtokpani. Tabi diba pawasi Akashvani Imphal dagini. Bharat amasung New Zealand na ngaksel siksha sana konaba horticulture amasung forestry lamda yana warol mga sahi taunakre nakal animak na authorized economic operator mutual recognition agreement pithok pisin taunabasu yanakre laibak anina apan balaitana lol itik taunana bagi matangda waris sanabasu yanakre cherola mada Sri Modi na hai laibak anina punna excise
training na singbada chathaminabaga loinana ngaksel gi lamda tengbang pinanaba road map amasu semlagani Sri Modi na hai Bharat amasung New Zealand laibak anina terrorist amasung tokhai taningba kangbu singgi mayok ta thabak paikhatpada makha tana tengbang pinakhigani tha mapal hena international space station da panduna lairuba America gi astronaut ani Sunita Williams amasung Buzz Wilmore ngasi namidang prithibida halaklagani NASA na hai SpaceX crew Dragon Craft amada Sunita Williams amasung Buzz Wilmore bu America gi astronaut amaga Russia gi cosmonaut amaga punna prithibida porakani Sunita amasung Buzz mamang sahi gi June thadagi International Space Station da lairakibani Lisingani kunipan gi Los Angeles Olympic Games ta boxing masana hapsinba International Olympic Committee IOC ni yare International Olympic Committee na mamang thada World Boxing da provisional recognition pirakhibadagi warep asi lawrakpani International Olympic Committee gi President Thomas Bach na ngarang wafam asi paumi singda lauthokkhibani After the provisional recognition of World Boxing in February, we were in the position to take this decision so that this recommendation, of course, has to go to the session. But I'm very confident that the session will approve it so that all the boxers of the world then have certainty that they can participate in Olympic Games in LA. IOC gi warep asida nungai phongdok latuna Manipur Amateur Boxing Association gi secretary Dhanajit Phairoi jamna hai masina Manipur gi boxer singda chauna khudong chaba phanglagani mahangna hai akoi angang ji almost hujikse koi Manipur gi oina pressure tabu boxer around 1700 kumba lai Olympic ki manglan je koina angang afaba mayam leiri mamang da logiba koi gi hatak international gi chatpa mayam yaugre medal phangba mayam yaugre adun hujikse koi kana international ki thakta Olympic ki thakta koi yobung amna ba hujiki best level da kana angtang bu masi yaurga ti haina koi kana hona balai adu hujiki academy around 20 gi matka leira da boxing academy je masa masa hai tare adagi maru oina hujik boxing academy American Boxing Academy ari chimata na Imphal da leiri ba koi gi National Sports Academy da koi boxing leire agi sai leiri India gi oina junga sai gi koina course ki refresher course ma ama koi tha da koi ju dum marakta best level da ngamna ba dum honari Maharashtra gi Central Nagpur gi Mahal area da ngarang numidang Kanglup ani gi marakta ungkhatnabagi phibam thokre dharma gi oiba kudam sing amangata thokale haibagi tonga ama sandorakpadagi Kanglup ani adugi marakta ungkhatnabagi phibam du thokhibani Kanglup ani aduna nung thanaba amadi garina singba mai thabagi thawong sing chathaki phibam madu laksinaba police na tear gas cell sing kapki amasung sei season aduna miam butan khaiki Cyber team na CCTV footage yengchin ki amasung police na su thodok adu chenaba mioi tara mangarom phanaba thi humbagi thabak chathaki Kendra gi Mantri Nitin Gadkari amasung Maharashtra gi Mukhyamantri Devendra Fadnavis na miam da tonga thajabidanaba amadi nungsi sanaba santi oina leiminanaba appeal tawkhre Kendra gi Selthum Mantri amasung Corporate Affairs Mantri Nirmala Sitaraman nangarang New Delhi da Pradhan Mantri gi internship scheme gi dedicated mobile app ama hodokre Pradhan Mantri gi internship scheme asi lisingani kunmari kunmanga gi budget ta lauthokibani scheme asina laibak asigi naha koti amada lakliba sahi manga asida makok thongba company samga da internship ki khudong chaba phanghalagani Kabaddi World Cup lisingani kunmanga da Bharat ki nupa amasung nupi gi team nangasi numidang wairam England gi Wolverhampton da makhoi gi lamba singa thengnaragani aroibada maroiba pau amukhana Raija sigi tongan ba mafam kaya dagi lakhiba nungmai amadi aina yadaba mawngda paiba khusukhulai sing phagatnaba security force na thi humbagi thabak leptana chathari Arunachal Pradesh Nagaland Manipur amasung Assam da delimitation gi thabak chathanaba kendra na tha ahum gi matam pikhre Bharat amasung New Zealand laibak anina terrorist amadi tokhai taningba kambu singi mayokta thabak paikhatpada makha tana tengbang pinaba yanakre amasung Lisingani kunipangi Los Angeles Olympic Games ta boxing masana hapchinba International Olympic Committee na yare Paulo Jare